ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯁꯤꯗꯕꯨ ꯀꯦꯔ ꯃꯧꯔꯒꯗ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯖꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯨꯗꯤ ꯂꯥꯏꯕꯛꯅ ꯊꯤꯕꯅꯔ ꯀꯔꯤꯅꯣ ꯃꯁꯝꯗꯨꯅ ꯂꯣꯏꯅ ꯏꯄꯨꯟ ꯄꯨꯟꯅ ꯃꯔꯨꯅ ꯈꯣꯏꯕꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯅ ꯏꯃꯨ ꯃꯨꯕꯗꯨꯒꯤ ꯃꯊꯛꯇ ꯎꯔꯤꯡ ꯊꯨꯡꯂꯤꯕꯗꯨꯒ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯈꯪꯅꯗꯤ ꯍꯥꯏꯔꯨꯅꯨ, ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯕ ꯃꯩꯗꯥ ꯍꯥꯏꯗꯨ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯨꯈꯣꯏꯕꯤꯗꯨ ꯃꯤꯡꯁꯦꯜꯗꯣ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦ? ꯀꯩꯁꯨ ꯊꯣꯏꯅ ꯊꯤꯕꯗꯤ ꯑꯣꯏꯗꯦꯗ꯫ ꯑꯁꯤꯗ ꯃꯣꯏꯅ ꯑꯩ ꯎꯕꯗ ꯁꯛꯊꯤꯕꯤ ꯂꯨꯈꯣꯏꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯛꯅꯗꯧꯒꯤ꯫ ꯃꯥꯏꯁꯤ ꯈꯤꯇꯪ ꯃꯨꯠꯇꯛ ꯇꯧꯕꯁꯤꯗ ꯎꯔꯤꯡ ꯑꯁꯤꯒ ꯊꯨꯡꯂꯝꯗ꯭ꯔꯕꯗꯤ ꯐꯗꯧꯕ ꯍꯥꯏꯔꯒ ꯃꯁꯝ ꯑꯈꯣꯏꯕꯗꯨ ꯑꯃꯨꯛ ꯄꯥꯏꯔꯒ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯁꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯤ ꯈꯣꯏꯈ꯭ꯔꯦꯗ꯫ ꯁꯤꯕꯨ ꯑꯃꯨꯛꯇꯪ ꯇꯤꯡꯊꯣꯛꯄ ꯌꯥꯔꯕꯗꯤ ꯐꯗꯧꯕ, ꯑꯗꯨꯒ ꯃꯥꯏꯁꯤꯒ ꯈꯤꯇꯪꯒ ꯉꯧꯔꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯃꯤꯅ ꯊꯤ ꯍꯥꯏꯅꯔꯤꯁꯦ ꯀꯩꯁꯨ ꯍꯥꯏꯅꯔꯣꯏꯗꯕꯅꯦꯕ꯫ ꯃꯥꯅ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯃꯁꯛ ꯑꯃꯨꯛ ꯌꯦꯡ ꯃꯁꯝ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯈꯣꯟꯖꯦꯜ ꯀꯟꯅ, ꯍꯩ ꯂꯨꯈꯣꯏꯕꯤ, ꯂꯨꯈꯣꯏꯕꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯂꯨꯈꯣꯏꯕꯤ ꯃꯃꯥꯅ ꯈꯪꯀꯟ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯈꯪꯉꯤꯍꯦ ꯈꯪꯉꯤ, ꯍꯣ ꯇꯥꯏꯌꯦ ꯀꯩꯅꯣ ꯈꯪꯗꯦ, ꯑꯗꯨ ꯀꯟꯅ ꯀꯧꯏꯗꯣ ꯀꯩꯒꯤꯅꯣ? ꯁꯣꯝꯗ ꯃꯪ ꯑꯃ ꯃꯪꯂꯝꯕꯅꯤ, ꯃꯪꯒ ꯂꯣꯏ ꯀꯥꯏꯈ꯭ꯔꯦꯅꯦ꯫ ꯅꯪꯒꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯗꯣ ꯈꯔ ꯁꯥꯟꯅꯔꯕꯗꯤ ꯌꯥꯔꯦ, ꯅꯁꯛꯅꯦꯅ ꯐꯖꯧ ꯌꯥꯗ꯭ꯔꯕ ꯅꯁꯛꯇꯣ ꯌꯦꯡꯗꯧꯒꯤ꯫ ꯅꯪꯅ ꯌꯦꯡꯃꯟꯗꯅ ꯃꯤꯡꯁꯦꯜꯗꯣ ꯁꯣꯏꯗꯅ ꯇꯨꯝꯈꯤꯕ ꯇꯥꯔꯦ, ꯈꯔ ꯌꯦꯡꯂꯕꯗꯤ ꯌꯥꯔꯦ, ꯁꯣꯝꯗ ꯂꯥꯛꯑꯣ, ꯄꯥꯈꯣꯟ ꯈꯔ ꯁꯤꯒꯦ ꯂꯥꯛꯑꯣꯕ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏꯕꯤꯗꯨ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ, ꯃꯣꯏꯅ ꯑꯩ ꯅꯨꯡꯁꯤꯔꯛꯇꯣꯏꯁꯦ ꯄꯥꯈꯣꯟ ꯁꯤꯔꯝꯗꯥꯏꯗꯅꯤ, ꯈꯪꯉꯕꯅꯦ ꯑꯩꯅ ꯍꯥꯏꯅ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯩꯔꯤ ꯄꯩꯔꯤ꯫ ꯀꯩꯅꯣ ꯈꯪꯕꯨ ꯈꯪꯉꯤꯅꯦ, ꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯤ, ꯈꯣꯟꯗꯥꯗꯨꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇꯕꯅꯤ꯫ ꯍꯥꯏꯗꯧꯕꯗꯣ ꯁꯠ ꯁꯠ ꯍꯥꯏꯌꯨ, ꯍꯥꯏꯔꯣꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯆꯪꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯁꯛꯇ ꯑꯗꯨꯝ ꯍꯥꯏꯅꯦꯕ, ꯁꯛ ꯐꯖꯃꯣꯏꯗ ꯍꯥꯏꯗꯦꯕ, ꯄꯥꯈꯣꯟ ꯁꯤꯔꯝꯗꯥꯏꯗꯗꯤ ꯑꯩꯉꯣꯟꯗꯅ ꯍꯥꯏꯗꯣꯏꯕ, ꯑꯗꯨꯒ ꯁꯛꯁꯨ ꯑꯃꯨꯛ ꯊꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤ, ꯑꯩꯅ ꯇꯧꯗꯕꯤ ꯀꯣꯛ ꯇꯣꯛꯊꯣꯛꯑꯗꯤ ꯍꯥꯏꯅ ꯄꯣꯝꯂꯤ ꯄꯣꯝꯂꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯇꯧꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯃꯥꯅꯅꯦ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯏꯆꯥꯗ ꯂꯛꯅꯕꯅꯤ, ꯁꯦ ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣꯅꯦ, ꯏꯆꯥꯗꯤ ꯐꯖꯈ꯭ꯔꯕ ꯄꯣꯠꯅꯤꯗ꯫ ꯈꯪ ꯌꯥꯔꯦ ꯇꯧꯁꯤꯟꯅꯔꯤꯗꯣ, ꯍꯥꯏꯗꯧꯕꯗꯣ ꯀꯣꯛ ꯍꯥꯏꯔꯣ꯫ ꯃꯁꯤꯗꯤꯕ ꯍꯥꯏꯒꯦꯁꯦ, ꯑꯋꯥꯡꯒꯤ ꯅꯅꯦ ꯕꯤꯅꯣꯗꯤꯅꯤ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯁꯨꯋꯣ, ꯃꯣꯏꯗ ꯀꯣꯕꯤ ꯆꯥꯔ ꯈꯔ ꯂꯧꯒꯦ ꯍꯥꯏꯔꯝꯕꯅꯤ, ꯑꯩ ꯆꯠꯄ ꯁꯪꯗ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯨꯁꯨ ꯂꯧꯔꯛꯑꯣꯕ꯫ ꯉꯝꯃꯔꯣꯏ, ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯗꯔ ꯀꯩꯅꯣꯝꯃ ꯍꯥꯏꯁꯨ, ꯅꯪ ꯇꯥꯆꯧꯗꯤ ꯅꯄꯥꯒ ꯂꯕꯨꯛꯇ ꯆꯔꯨ ꯈꯣꯝꯖꯤꯟꯕ ꯆꯠꯈꯤꯅꯦ, ꯂꯩꯇꯦꯅꯦ, ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣꯕ꯫ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ, ꯅꯣꯏꯗꯨꯝ ꯆꯠꯆꯧꯋꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯃꯁꯤꯗ ꯑꯩꯅ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯎꯒꯦꯗꯤ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯀꯩꯗꯧꯕ ꯊꯣꯛꯇꯣꯏꯅꯣꯅ ꯍꯦꯛꯇ ꯉꯥꯡꯉꯤꯅꯦ, ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯥꯈꯣꯟ ꯆꯠꯂꯝꯗꯥꯏꯗꯅ ꯁꯛꯁꯦ ꯊꯤ ꯍꯥꯏꯕ ꯍꯦꯛꯇ ꯀꯥꯎꯋꯦꯕ꯫ ꯏꯆꯥꯕꯨ ꯀꯅꯥꯅ ꯁꯛ ꯊꯤ ꯍꯥꯏꯔꯤꯅꯣꯅꯦ? ꯁꯤ ꯀꯩꯁꯨ ꯇꯥꯔꯨꯅꯨꯁꯤ, ꯃꯣꯏꯅ ꯌꯦꯡꯕ ꯍꯩꯇ ꯇꯧꯔꯤꯅꯤꯁꯦ, ꯁꯦ ꯐꯠ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣꯕ ꯀꯨꯏꯗꯕꯤꯗ ꯏꯃꯥꯗ꯫ ꯉꯝꯃꯔꯣꯏ, ꯊꯤ ꯍꯥꯏꯔꯤꯗꯣ ꯅꯪꯅ ꯃꯀꯣꯛꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯇꯧꯁꯤꯟꯅꯗꯅ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕꯅꯤ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯩ ꯅꯪꯅꯦ, ꯑꯗꯨ ꯆꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯀꯣ꯫ ꯂꯨꯈꯣꯏꯕꯤꯁꯨ ꯍꯩꯅꯕꯤ ꯑꯣꯏꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯑꯗꯨꯃꯛ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯉꯝꯃꯔꯣꯏ, ꯃꯁꯤꯗꯤꯕ ꯃꯆꯤꯟꯁꯤꯗ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯗ ꯄꯛꯂꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯨꯈꯣꯏꯕꯤꯗꯨ ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯣꯏꯅ ꯃꯁꯤꯗ ꯄꯥꯈꯣꯟ ꯁꯤꯔꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗꯗ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯗꯅ ꯃꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯔꯒ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯈꯤꯗꯣꯏꯅꯤ꯫ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅꯤ ꯑꯩ ꯅꯤꯡꯁꯤꯡꯗꯣꯏꯁꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯣꯏꯁꯤ꯫ ꯈꯤꯇꯪꯁꯨ ꯍꯔꯥꯎꯗꯧꯕ ꯋꯥ ꯍꯥꯏꯔꯗꯤ ꯊꯃꯣꯏꯁꯤ ꯄꯦꯟꯗꯧꯕ, ꯑꯗꯨꯁꯨ ꯅꯠꯇꯦ ꯇꯧꯔꯤꯕ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ
ꯃꯃꯥꯅ ꯊꯥꯕ ꯄꯥꯎꯈꯣꯟꯗꯨ ꯎꯄꯥꯏ ꯂꯩꯇ ꯆꯠꯂꯤꯉꯩꯗꯨꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯕ ꯏꯪꯈꯣꯜ ꯑꯃꯗ ꯅꯥꯄꯤ ꯐꯜꯂꯝꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ "ꯍꯩ ꯂꯨꯈꯣꯏꯕꯤ ꯍꯥꯏꯕꯤ ꯃꯩꯀꯥꯕꯤ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯃꯥꯏꯗꯨ ꯀꯥꯕꯗ ꯅꯠꯇꯅ ꯅꯆꯤꯟꯗꯨꯁꯨ ꯀꯕꯣꯛ ꯄꯣꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ?" "ꯀꯔꯤ? ꯑꯩꯕꯨ ꯃꯩꯀꯥꯕꯤ ꯀꯥꯏꯅ? ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯕ, ꯅꯃꯥꯏꯅꯤꯅ ꯊꯤꯕꯣꯠ ꯍꯦꯛ ꯃꯥꯜꯂꯗꯅ. ꯁꯟꯊꯤ ꯊꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯟꯕ ꯅꯪꯅꯁꯨ ꯃꯤ ꯂꯛꯅꯖꯕꯒꯁꯨ ꯁꯥꯔꯤ." ꯇꯣꯝꯄꯣꯛꯇꯨ ꯂꯨꯈꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯌꯪ ꯂꯥꯎꯗꯨꯅ ꯃꯃꯥꯏꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯥꯅ ꯉꯝꯅꯕ ꯍꯥꯏꯗꯅ "ꯍꯦꯔꯥ, ꯁꯤꯗꯤ ꯐꯨꯔꯤ ꯊꯣꯛꯈꯤꯕꯒꯤ ꯆꯥꯝꯕꯅꯤ. ꯁꯤꯕꯨꯗꯤ ꯂꯥꯏ ꯇꯤꯟꯒ ꯑꯝꯇ ꯆꯪꯂꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯅꯁꯝ ꯑꯈꯣꯏꯕꯗꯨꯒ ꯅꯃꯥꯏ ꯑꯀꯥꯕꯗꯨꯒ ꯎꯔꯕꯗꯤ ꯑꯉꯥꯡꯈꯩꯒꯗꯤ ꯂꯣꯏꯅ ꯀꯤꯅꯕ ꯇꯥꯔꯦꯅꯦ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯗꯤ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕꯅꯤꯗꯅ. ꯑꯩꯒꯤ ꯁꯛꯁꯤꯗꯗꯤꯅꯦ ꯂꯥꯏ ꯇꯤꯟꯒ ꯀꯤꯗꯅ ꯂꯣꯏꯅ ꯆꯦꯜꯂꯤꯕꯅꯤ. ꯀꯩꯅꯣ ꯈꯪꯗꯦꯕ, ꯃꯃꯥꯏꯁꯤꯗ ꯅꯨꯡꯅꯤ ꯊꯣꯝꯖꯤꯟꯕ ꯁꯣꯏꯔꯣꯏ." ꯍꯥꯏꯔꯒ ꯂꯨꯈꯣꯏꯕꯤꯗꯨ ꯐꯤ ꯀꯥꯝꯂꯤꯈꯩ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯂꯨꯈꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ "ꯕꯦꯔꯥꯅꯤ, ꯃꯇꯨꯡ ꯃꯅꯥꯎ ꯂꯛꯅꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ" ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯗꯨꯃꯛ ꯇꯧꯍꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯕꯤꯗꯨ ꯁꯥꯎꯔꯤ ꯐꯤ ꯀꯥꯝꯅ ꯀꯣꯕꯤ ꯆꯥꯔ ꯑꯗꯨ ꯄꯨꯔꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯍꯨꯝ ꯅꯥꯏꯅ "ꯁꯦ ꯀꯣꯕꯤ ꯍꯥꯏꯗꯣ, ꯈꯪꯉꯤꯅꯦ, ꯅꯪꯕꯨ ꯆꯠꯂꯔꯣꯏ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯅꯠꯇꯦ, ꯆꯥꯛ ꯄꯟꯕꯗ ꯎꯄꯥꯏ ꯂꯩꯇ ꯆꯠꯂꯨꯔꯕ꯭ꯔꯣ? ꯄꯨꯕꯤꯔꯛꯏꯁꯦ ꯍꯔꯥꯎꯒꯤꯗꯦ ꯍꯥꯏꯗꯦ, ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯩꯁꯤꯜꯂꯛꯏꯅꯦ. ꯁꯥꯎꯅꯤꯡꯗꯅꯅꯦ ꯑꯃꯨꯛ ꯀꯣꯛ ꯊꯤꯟꯗꯣꯛꯎꯖꯅꯤ." "ꯌꯥꯔꯦ, ꯏꯃꯥꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ." "ꯂꯛꯅꯅꯤꯕ, ꯌꯥꯝ ꯂꯛꯅꯅꯤꯕ. ꯑꯩꯁꯤꯕꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯂꯛꯅꯐꯝꯁꯤ ꯃꯉꯥꯏꯌꯦꯕ. ꯏꯆꯦ, ꯏꯆꯥꯗꯨꯕꯨ ꯀꯅꯥꯅ ꯑꯃꯨꯛ ꯂꯛꯅꯔꯛꯂꯤꯅꯣꯅꯦ? ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯄꯣꯛꯅꯤꯗꯅ." "ꯃꯥꯅꯕꯨ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯅ ꯂꯛꯅꯔꯛꯏꯅꯣꯅꯦ? ꯀꯔꯤ ꯍꯥꯏꯅꯤꯒꯦ? ꯑꯩꯕꯨ ꯃꯥꯏ ꯑꯀꯥꯕꯤ ꯀꯥꯏꯅ ꯍꯥꯏꯅ ꯂꯛꯅꯔꯛꯏꯕ. ꯅꯪꯗꯤ ꯃꯤꯅ ꯃꯥꯏ ꯑꯀꯥꯕꯤꯗ ꯂꯛꯅꯔꯛꯂꯒ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕ. ꯀꯔꯤꯒꯤ ꯇꯥꯗꯣꯔꯤꯒꯦ? ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯁꯟꯊꯤ ꯊꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯟꯕ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ." "ꯍꯥꯏꯒꯗꯕꯅꯤ. ꯈꯔ ꯐꯖꯕ ꯃꯤꯅ ꯂꯛꯅꯔꯛꯂꯕꯗꯤ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯌꯥꯏ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯛ ꯊꯤꯕ ꯃꯥꯅꯁꯨ ꯃꯤ ꯂꯛꯅꯕ ꯁꯥꯔꯗꯅ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯐꯖꯕ ꯃꯤꯅ ꯑꯩꯁꯦ ꯂꯛꯅꯔꯛꯂꯕꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯣꯔꯤꯅꯦ." "ꯏꯆꯦ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯐꯖꯕ ꯃꯤꯗꯤ ꯀꯩꯁꯨ ꯑꯇꯣꯞꯄꯗ ꯂꯛꯅꯗꯕꯅꯤ. ꯑꯊꯤꯕꯗꯅꯕꯨ ꯃꯤꯗ ꯂꯛꯅꯕꯒꯤ ꯋꯥꯅꯤ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯣꯏꯗ ꯄꯥꯗꯕ. ꯐꯖꯕ ꯃꯤꯅ ꯈꯤꯠ ꯍꯦꯜꯂꯦ, ꯑꯊꯤꯕ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ." ꯍꯥꯏꯅ ꯐꯤ ꯀꯥꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ "ꯃꯁꯤꯗꯤꯕ" ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯍꯩ, ꯃꯤꯡꯁꯦꯜ ꯌꯦꯡꯗꯅ ꯃꯨꯛ ꯃꯣꯟꯗ꯭ꯔꯪ ꯇꯧꯗꯨꯅ ꯂꯩꯔꯅꯨꯀꯣ. ꯊꯕꯛ ꯏꯪꯈꯥꯡ ꯂꯝꯇꯨ ꯇꯥꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ. ꯑꯩꯅꯦ ꯑꯁꯤꯒꯤ ꯐꯩꯗꯣꯝꯁꯦ ꯊꯨꯡꯅꯕ ꯉꯁꯤ ꯂꯣꯏꯅ ꯊꯥꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯂꯣꯏꯌꯦꯕ." ꯂꯨꯈꯣꯏꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯔꯒ ꯁꯧ ꯂꯥꯎꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯑꯗꯨꯃꯛ "ꯉꯝꯗ꯭ꯔꯦ, ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯋꯣ, ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ." ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯤ. ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯃꯆꯤꯟꯁꯤꯗ ꯉꯝꯗ꯭ꯔꯦꯒ ꯉꯝꯃꯔꯣꯏꯒ ꯁꯤꯗꯒꯤ ꯍꯦꯟꯗꯦꯕ. ꯍꯣꯏ ꯍꯥꯏꯕꯒꯁꯤ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯦꯝꯃꯁꯨ ꯉꯥꯡꯗꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨ ꯊꯥꯕ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯑꯃꯨꯛꯁꯨ ꯂꯨꯈꯣꯏꯕꯤꯗꯨ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯃꯣꯟꯗ꯭ꯔꯪ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯕꯨꯡꯅ ꯍꯦꯛ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯨꯗ ꯃꯕꯨꯡꯗꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯩ ꯂꯨꯈꯣꯏꯕꯤ." ꯂꯨꯈꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯀꯩꯅꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" "ꯑꯌꯨꯛꯁꯤꯗꯒꯤ ꯍꯧꯔꯦꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯤꯗꯣ. ꯃꯣꯟꯗ꯭ꯔꯪ ꯍꯦꯛ ꯁꯥꯟꯅꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯕꯅꯣ ꯈꯪꯗꯦ. ꯃꯣꯏꯅ ꯍꯦꯛꯇ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯩꯁꯦ ꯃꯤꯍꯨꯟ ꯊꯥꯀꯠꯇꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯃꯁꯤ ꯌꯦꯡꯅꯤꯡꯗꯕ ꯅꯨꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗꯀꯣ. ꯍꯩ ꯂꯨꯈꯣꯏꯕꯤ, ꯆꯠꯂꯣ. ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯒꯦ ꯍꯥꯏꯔꯕꯁꯨ ꯑꯥꯗ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯁꯥꯟꯅꯔꯨꯆꯣ. ꯁ꯭ꯋꯥꯏꯗ ꯂꯩꯔꯗꯧꯕ. ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯊꯦꯡꯅꯔꯕꯗꯤ ꯗꯥꯎ ꯊꯨꯝꯒꯨꯝꯇ ꯌꯥꯗꯧ ꯃꯥꯟꯗꯦ." "ꯗꯥꯎꯗꯤꯅꯦ, ꯑꯗꯨꯝ ꯌꯥꯗꯅ ꯂꯩꯔꯕ ꯗꯥꯎꯊꯤꯗꯨꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅ ꯁꯤꯟꯗꯅ ꯇꯧꯔꯤꯅꯤ. ꯃꯁꯤ ꯐꯥꯛ ꯊꯥꯖꯤꯟꯗꯅꯕ ꯃꯁꯦ ꯁꯣꯏꯔꯣꯏꯍꯦ. ꯌꯥꯗ꯭ꯔꯤꯕ ꯗꯥꯎꯁꯤ ꯅꯪꯅ ꯏꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯗꯅ ꯇꯧꯔꯤꯅꯤ. ꯃꯤꯒꯤ ꯃꯆꯜꯁꯤꯡꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯏ ꯃꯆꯥ ꯃꯥꯟꯈꯩ ꯐꯖꯔꯕꯅꯤꯅ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯃꯥꯡꯒꯣꯜ ꯑꯣꯏꯔꯦ. ꯑꯩꯒꯤꯗꯤ ꯀꯔꯥꯏꯗꯒꯤ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯍꯦꯛ ꯏꯆꯜ ꯑꯣꯏꯁꯤꯜꯂꯗꯨꯅ ꯗꯥꯎꯒꯝꯇ ꯌꯥꯗ꯭ꯔꯕꯅꯤ." ꯃꯤ ꯑꯇꯣꯞꯄꯅꯗꯤ ꯂꯥꯏꯔꯗꯅ ꯃꯕꯨꯡꯃꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯂꯨꯈꯣꯏꯕꯤꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯄꯦꯔꯤ ꯇꯧꯅ "ꯁꯤꯕꯨ ꯑꯩꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕꯗꯧꯅ. ꯑꯩꯁꯨ ꯃꯣꯏꯒꯤ ꯐꯖꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯐꯖꯅꯤꯡꯉꯤꯅꯤ. ꯃꯣꯏꯅꯗꯤ ꯈꯪꯗꯅ."
ꯌꯦꯡꯅꯤꯡꯗꯦꯀꯣ ꯄꯦꯗꯅꯒꯁꯨ ꯇꯧꯔꯤ ꯁꯟ ꯍꯤꯒꯠꯄ ꯍꯦꯛ ꯃꯥꯜꯂꯦ ꯆꯠꯂꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯆꯪꯉꯣꯏꯗꯤ ꯀꯣꯛ ꯆꯪꯈ꯭ꯔꯣ ꯆꯪꯒꯦ ꯃꯁꯤꯗꯤ ꯊꯥꯖꯤꯟꯅꯅ ꯃꯁꯤ ꯏꯃꯥ ꯍꯥꯏꯅ ꯃꯕꯨꯡꯅ ꯙꯞ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯇꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯃꯁꯜꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯜ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯃꯁꯤ ꯉꯥꯡꯁꯤꯗꯦꯕ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯊꯕꯛ ꯆꯠꯇꯧꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯨꯈꯣꯏꯕꯤꯗꯨ ꯀꯥꯗ ꯆꯪꯂꯛꯂꯒ ꯑꯁꯨꯝ ꯍꯤꯞꯅ ꯃꯕꯨꯡꯅ ꯉꯥꯡꯁꯤꯜꯂꯝꯕꯗꯨꯗ ꯑꯁꯨꯝ ꯈꯟꯖꯤꯜꯂꯒ ꯃꯄꯤꯒꯗꯨ ꯊꯨꯠ ꯊꯨꯠ ꯇꯥꯔꯛꯂꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯣꯏꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯁꯛꯊꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯄꯥꯜꯗ ꯊꯣꯛꯄ ꯐꯥꯎꯕ ꯃꯄꯥꯟꯗ ꯐꯥꯎ ꯂꯩꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯦꯕ ꯁꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯤꯡꯅꯤꯡꯗꯅ ꯊꯤꯕꯗꯧꯅ ꯁꯛꯊꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯅꯠꯇꯕꯗꯧꯅ ꯂꯥꯏꯅꯪꯁꯨ ꯐꯠꯇꯤ ꯐꯠꯃꯟꯗꯕꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯗꯨ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯏꯆꯥꯇꯣꯝꯕꯤꯌꯥ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯁꯤ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯊꯨꯠ ꯊꯨꯠ ꯇꯧꯗꯨꯅ ꯀꯞꯂꯝꯂꯤꯕ ꯑꯗꯨꯗꯤ ꯗꯥꯆꯧꯅ ꯆꯩꯔꯝꯕꯒꯤ ꯅꯪ ꯇꯥꯆꯧꯅ ꯉꯥꯡ ꯁꯛꯄꯗꯕꯨ ꯀꯔꯤꯒꯤ ꯈꯣꯏꯈꯥ ꯂꯦꯟꯈꯥ ꯊꯥꯔꯤꯕꯅꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕ ꯋꯥꯗꯨꯗ ꯅꯠꯇꯦ ꯀꯩꯁꯨ ꯀꯅꯥꯅ ꯃꯆꯟꯗꯕꯨ ꯁꯛꯊꯤ ꯗꯥꯎ ꯌꯥꯗꯦ ꯀꯥꯏꯅ ꯆꯩꯅꯒꯦ ꯃꯥꯗꯤ ꯀꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡ ꯊꯤꯅ ꯊꯤꯅ ꯑꯗꯨꯝ ꯆꯩꯌꯦ ꯏꯆꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯃꯤꯡꯁꯦꯜ ꯈꯔ ꯌꯦꯡ ꯃꯣꯟꯗ꯭ꯔꯪ ꯈꯔ ꯁꯥꯟꯅ ꯇꯧ ꯂꯩꯕꯗꯨꯒꯤ ꯆꯩꯕꯗꯨꯕꯣ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯗꯨꯏꯁꯨ ꯃꯥꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯍꯥꯏꯗꯤꯌꯦ ꯑꯗꯨꯝ ꯊꯤꯅ ꯊꯤꯅ ꯍꯥꯏꯗꯧꯒꯤꯗ ꯇꯧꯋꯦ ꯑꯗꯨꯅ ꯑꯩ ꯍꯩꯅꯗꯦ ꯏꯆꯦ ꯅꯕꯨꯡꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯃꯤ ꯃꯥꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯅꯕ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯜꯗꯅꯤ ꯍꯥꯏꯔꯗꯕꯅꯤ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯆꯧꯅ ꯆꯩꯗꯅꯕ ꯊꯕꯛ ꯐꯗꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ ꯏꯃꯥ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯉꯣ ꯍꯥꯏꯔꯣ ꯆꯥꯛꯇꯨꯕꯨꯗꯤ ꯏꯃꯥ ꯊꯣꯡꯕꯤꯒꯦ ꯑꯗꯣ ꯅꯪꯅ ꯏꯟꯁꯥꯡ ꯃꯅꯥ ꯀꯩꯀꯥꯗꯣ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯍꯣꯏ ꯍꯥꯏꯅ ꯂꯨꯈꯣꯏꯕꯤꯗꯨ ꯃꯃꯥꯅ ꯊꯦꯝꯕꯗꯨꯗ ꯊꯥꯖꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯟꯁꯥꯡ ꯃꯅꯥ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯋꯥꯏꯗ ꯄꯥꯔꯤꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯆꯜꯅꯨꯄꯤꯗꯨ ꯃꯪꯒꯣꯜꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯝꯗꯕꯗꯨꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯉꯥꯡꯕ ꯐꯪꯗꯕꯒꯤꯅꯤ ꯃꯆꯜꯗꯨ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯝꯅꯤ ꯈꯟꯗꯅ ꯄꯥꯈꯠꯄꯁꯨ ꯄꯣꯛꯄꯣꯏ ꯀꯔꯤꯕꯣꯏ ꯃꯆꯤꯟꯗ ꯇꯞꯅ ꯃꯗꯨꯏ ꯑꯉꯥꯡꯗꯨꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯅ ꯁꯣꯜꯂꯤꯉꯩꯗꯨꯗ ꯃꯆꯟꯅꯨꯄꯤ ꯂꯨꯈꯣꯏꯕꯤꯗꯨ ꯇꯞꯅ ꯊꯣꯡꯖꯤꯜꯗꯒꯤ ꯇꯥꯆꯧ ꯈꯪꯉꯤꯅꯦ ꯅꯪꯗꯨꯗ ꯀꯩꯗꯧꯔꯤꯕ ꯇꯥꯆꯧ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯄꯥꯔꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯧꯊꯣꯛꯂꯒ ꯀꯩꯒꯤ ꯉꯥꯏꯔꯝꯃꯤꯕ ꯍꯣ ꯇꯥꯆꯧꯒꯤ ꯐꯤꯔꯣꯜꯗꯣ ꯁꯨꯕꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯀꯩꯌꯦꯕ ꯀꯩꯅꯣꯅꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯒ ꯆꯥꯕ ꯌꯥꯗꯕꯒ ꯆꯥꯁꯤꯜꯂꯨꯔꯒꯦꯅꯦ ꯃꯐꯤ ꯁꯨꯕꯤꯒꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯍꯩ ꯅꯪꯗꯤ ꯅꯣꯡꯃꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯅ ꯈꯥꯏ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯀꯩꯅꯣ ꯅꯪꯕ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯔꯔꯣꯏ ꯃꯐꯤ ꯁꯨꯕꯤꯒꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯏꯅꯦ ꯍꯥꯏꯅ ꯂꯨꯈꯣꯏꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯤ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯇꯧꯁꯤꯟꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯗꯨꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯀꯩꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯎꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯩꯅ ꯑꯣꯏꯅ ꯃꯤꯠ ꯄꯥꯡꯅ ꯃꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯥꯔꯤꯗꯨ ꯇꯔꯪ ꯏꯆꯠ ꯆꯠꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯇꯔꯪ ꯏꯆꯠ ꯆꯠꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯂꯞꯅ ꯑꯆꯧꯕ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤ ꯀꯩꯅꯣꯃ ꯏꯇꯧ ꯇꯧ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯝꯗꯅ ꯑꯩꯁꯦ ꯀꯣꯛ ꯏꯉꯥꯎ ꯉꯥꯎꯏ ꯅꯆꯜꯅꯕꯨ ꯀꯩ ꯍꯥꯏꯔꯝꯂꯤꯕꯅꯣꯅꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯁꯨꯕꯤꯒꯤ ꯀꯥꯏꯅ ꯑꯁ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯝꯇ ꯂꯧꯁꯤꯟꯐꯝ ꯈꯪꯍꯧꯗ꯭ꯔꯦ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣ ꯅꯪꯅ ꯉꯁꯥꯏ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯩꯗꯅ ꯉꯥꯡꯕꯤꯔꯝꯂ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯁꯠ ꯇꯧꯁꯤꯜꯂꯨꯁꯤ ꯅꯕꯨꯡꯅ ꯉꯥꯡꯂꯔꯣꯏꯗꯕꯅꯤꯅ ꯍꯥꯏꯔꯨꯕꯒꯤꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯃꯁꯤꯗ ꯑꯃꯨꯛ ꯆꯩꯁꯤꯟꯈ꯭ꯔꯕꯅꯤ ꯏꯆꯦ ꯅꯣꯏ ꯅꯕꯨꯡ ꯅꯆꯜꯁꯤꯗꯤꯕ ꯅꯣꯏꯗ ꯂꯥꯛꯅꯕꯗ ꯏꯃꯥꯁꯤ ꯀꯣꯛꯁꯤ ꯃꯩ ꯍꯧꯔꯕꯅꯤ ꯍꯥꯏꯅ ꯃꯃꯥꯗꯨꯗꯤ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯨ ꯃꯇꯣꯝꯇ ꯃꯆꯜꯗ ꯆꯩꯒꯩ ꯆꯩꯊꯣꯛꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯃꯧ ꯀꯩꯅꯣ ꯄꯪꯀꯧꯗ ꯀꯧꯔꯗꯅ ꯑꯃꯨꯛ ꯆꯩꯕꯤꯒꯦ ꯍꯥꯏꯔꯣ ꯑꯩꯁꯤ ꯃꯣꯏꯒꯤ ꯆꯩꯐꯝꯁꯤ ꯃꯉꯥꯏꯔꯦꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯏꯕꯨꯡꯒꯤ ꯐꯤ ꯈꯔ ꯁꯨꯗꯧꯕꯗꯣ ꯈꯤꯇ ꯁꯨꯅ ꯍꯥꯏꯕꯅꯤꯅꯦ ꯉꯝꯗ꯭ꯔꯦ
ꯍꯧꯖꯤꯛꯇ ꯆꯩꯈꯩ ꯆꯩꯕꯤꯔꯒ ꯑꯃꯨꯛ ꯐꯤꯁꯨ ꯀꯥꯏꯅ ꯏꯆꯦ ꯅꯪꯒꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯁꯦꯜ ꯄꯤꯗꯧꯔꯤꯒꯤꯅꯦ ꯉꯝ ꯍꯥ ꯑꯁꯦꯡꯕꯔꯣ ꯍꯣꯏꯅꯦ ꯑꯗꯨꯏꯗꯤ ꯁꯨꯒꯦ ꯀꯔꯥꯏꯅꯤ ꯑꯩꯒꯤ ꯀꯥꯗ ꯊꯝꯂꯝꯂꯒꯦ ꯂꯥꯎꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯂꯨꯈꯣꯏꯕꯤꯗꯨ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯕꯨꯡꯅꯁꯨ ꯍꯥꯏꯅ ꯄꯨꯊꯣꯔꯛꯄ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅ ꯁꯨꯗꯣꯛꯂꯝꯃꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯃꯄꯥꯕꯨꯡ ꯑꯃꯨꯅ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯥ ꯇꯣꯝꯕꯤꯁꯤ ꯏꯍꯥ ꯍꯔꯥꯎꯅ ꯎꯏꯗ ꯑꯩꯒꯤ ꯃꯤꯠꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯣ ꯉꯁꯤꯗꯤ ꯅꯆꯥ ꯇꯣꯝꯕꯤꯁꯦ ꯋꯥꯈꯜ ꯈꯟꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯁꯪꯗ꯭ꯔꯕ ꯑꯗꯨꯅꯅꯦ ꯍꯔꯥꯎꯔꯤꯁꯤ ꯍꯥꯏꯒꯨꯝꯅꯗꯅ ꯏꯆꯥꯅꯨꯄꯤꯁꯤ ꯊꯣꯏꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯃꯌꯥꯝꯅ ꯊꯤ ꯍꯥꯏꯃꯟꯕꯗꯨꯗ ꯍꯦꯛ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯕꯅꯤ ꯃꯦꯝꯃ ꯋꯥꯗꯤ ꯍꯥꯏꯗ ꯃꯉꯛ ꯏꯜꯂꯒ ꯋꯥꯈꯜꯗ ꯁꯨꯝꯅ ꯑꯩꯈꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯇꯣꯛꯅ ꯆꯥꯟꯅꯈ꯭ꯔꯕ ꯁꯛꯇꯥꯃꯛꯅꯤ ꯑꯃꯅ ꯑꯃꯨ ꯀꯥꯏꯅ ꯃꯨꯕꯗ ꯃꯄꯥ ꯂꯩꯇꯦ ꯑꯃꯅ ꯂꯨꯈꯣꯏꯕꯤ ꯀꯥꯏꯅ ꯍꯦꯛꯇ ꯀꯧꯁꯟꯅꯤ ꯃꯔꯨꯁꯤ ꯍꯩꯖꯤꯟꯈꯩ ꯈꯣꯏꯔꯦ ꯃꯁꯛꯅ ꯃꯄꯥ ꯂꯧꯔꯦ ꯃꯤꯅꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯌꯦꯡꯕꯗ ꯈꯪꯂꯁꯤꯗ ꯊꯤꯗꯕꯅꯤ ꯀꯥꯏꯅ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯊꯦꯝꯅ ꯁꯤꯖꯤꯟꯅꯕꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯏꯃꯨꯡꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯈꯟꯅ ꯇꯨꯃꯤꯟꯅ ꯆꯥꯛ ꯍꯨꯛꯇꯕꯤ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯂꯨꯈꯣꯏꯕꯤꯅ ꯃꯈꯨꯠ ꯑꯣꯏꯅ ꯃꯃꯥꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯏꯃꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨꯗꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯩ ꯍꯥꯏ ꯑꯗꯨꯒ ꯏꯃꯥꯅ ꯃꯁꯤꯗ ꯆꯥꯛꯂꯨꯛ ꯃꯃꯥꯡꯁꯤꯗ ꯃꯪꯉꯤꯔ ꯀꯩꯅꯣ ꯑꯁ ꯑꯣꯅꯦ ꯋꯥꯈꯜ ꯑꯃ ꯈꯟꯖꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯈꯟꯅꯤꯕ ꯌꯥꯝ ꯈꯟꯅꯤꯕ ꯃꯇꯥꯡ ꯆꯥꯗꯅ ꯆꯥꯛ ꯆꯥꯔꯤꯉꯩꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯟꯅꯤꯡꯉꯥই ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯋꯥꯈꯜ ꯌꯥꯝ ꯇꯥꯕ ꯁꯥꯗꯅ ꯉꯥꯡꯂꯒ ꯆꯥꯛꯇꯣ ꯁꯠ ꯆꯥꯁꯤꯜꯂꯝꯃꯤ ꯃꯄꯥꯗꯤ ꯃꯆꯥꯅꯨꯄꯤꯅꯒ ꯋꯥꯈꯜ ꯇꯥꯅ ꯋꯥ ꯉꯥꯡꯁꯛꯇꯅ ꯇꯧꯕꯗꯨꯗ ꯋꯥꯈꯜ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯅꯤ ꯂꯨꯈꯣꯏꯕꯤꯗꯨ ꯃꯕꯨꯡꯅ ꯃꯐꯤ ꯁꯨꯕꯤꯕꯒꯤ ꯍꯔꯥꯎꯗꯅ ꯁꯦꯜ ꯈꯔ ꯄꯤꯕꯤꯕꯗꯨꯗ ꯁꯤꯡꯖꯨ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯄꯣꯠꯐꯝꯗ ꯂꯥꯛꯄ ꯃꯄꯥ ꯍꯦꯛ ꯆꯥꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯔꯥꯡꯇꯣꯟ ꯍꯥꯏꯗꯨꯒ ꯃꯇꯥ ꯑꯃ ꯑꯅꯤꯒ ꯃꯥꯒ ꯈꯪꯅꯕ ꯂꯦꯝꯕ ꯀꯧꯕꯗꯨꯒ ꯃꯣꯏꯗꯨ ꯅꯣꯛꯅꯣꯛꯇꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯂꯨꯈꯣꯏꯕꯤꯗꯨ ꯂꯦꯝꯕ ꯎꯕꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯐꯖꯩꯍꯦ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯅꯥꯞ ꯂꯥꯎꯏꯅꯦ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯣꯏꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯦ ꯈꯟꯅ ꯑꯁꯨꯝ ꯃꯃꯤꯠ ꯌꯦꯡꯗꯕꯤ ꯆꯠꯄꯗ ꯄꯣꯠꯐꯝꯒꯤ ꯉꯥꯛꯅꯕ ꯊꯝꯂꯤꯕ ꯎꯈꯣꯡ ꯑꯃꯗ ꯍꯦꯛ ꯊꯥꯡꯋꯥꯏ ꯋꯥꯏꯁꯤꯜꯂꯝꯃꯤ ꯑꯌꯣ ꯍꯥꯏꯅ ꯁꯨꯒꯠꯂꯒ ꯃꯔꯥꯏꯕꯛꯇꯨꯗ ꯅꯥꯜꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯙꯠ ꯂꯩꯔꯥꯡꯇꯣꯟꯅ ꯀꯅꯥꯅꯣ ꯂꯨꯈꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯂꯩꯔꯥꯡꯇꯣꯟ ꯂꯨꯈꯣꯏꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯔꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯨꯈꯣꯏꯕꯤ ꯁꯤꯗ ꯂꯥꯎ ꯅꯪꯗꯤ ꯂꯥꯎ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯤ ꯅꯅꯥꯗꯣ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯅꯃꯤꯠꯇꯨ ꯀꯣꯊꯣꯛꯀꯦ ꯇꯧꯕ ꯅꯁꯛ ꯊꯤꯔꯤꯈꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯁꯤ ꯌꯦꯡꯉꯤꯁꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯗꯤ ꯃꯃꯥꯏ ꯐꯖꯕꯁꯦ ꯈꯨꯝꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯃꯃꯥꯏ ꯐꯖꯕꯁꯦ ꯈꯨꯝꯖꯤꯜꯂꯨ ꯀꯥꯏꯅ ꯅꯪꯒꯤ ꯅꯃꯥꯏ ꯑꯀꯥꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯨꯝꯖꯤꯟꯒꯗꯧꯕꯅꯤ ꯅꯃꯥꯏꯅꯤꯅ ꯏꯀꯥꯏꯔꯤꯈꯩ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯗꯣ ꯊꯣꯛꯂꯛꯏꯗꯨꯕꯣ ꯀꯩꯒꯤ ꯏꯀꯥꯏꯗꯣꯔꯤꯒꯦ ꯑꯩꯅ ꯅꯣꯏꯗ ꯀꯩ ꯑꯀꯥꯏꯕ ꯍꯥꯏꯔꯗꯅ ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯃꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯃꯆꯤꯟꯁꯤꯗ ꯃꯣꯔꯣꯛ ꯑꯁꯥꯕꯁꯤ ꯅꯩꯁꯤꯟꯅꯤꯀꯣ ꯇꯣꯛꯑꯣ ꯌꯥꯔꯦꯕ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯁꯥꯎꯒꯠꯇꯅ ꯇꯧꯕꯗꯣ ꯌꯥꯝ ꯊꯤꯖꯤꯜꯂꯤ ꯅꯪꯗꯤ ꯁꯥꯎꯕ ꯄꯛꯆꯗꯕꯅꯤ ꯅꯣꯛꯃꯤ ꯇꯧꯔꯒꯗ ꯂꯩꯕꯅ ꯍꯦꯟꯅ ꯄꯛꯆꯕꯅꯤ ꯑꯁꯤꯒꯨꯝꯕ ꯀꯩꯒꯤ ꯃꯥꯟꯅꯔꯤꯅꯣ ꯍꯥꯏꯅ ꯂꯦꯝꯕꯁꯨ ꯎꯁꯤꯇꯕꯣꯏ ꯀꯔꯤꯕꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯊꯦꯝꯖꯤꯜꯂꯤꯅꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯂꯩꯔꯥꯡꯇꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏ ꯁꯥꯔꯕꯅꯦꯅ ꯁꯥꯎꯔꯝꯕꯗꯒꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯅꯣꯛꯃꯤꯗ ꯇꯧꯗꯨꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯂꯨꯈꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯋꯥꯗꯤ ꯍꯥꯏꯗ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟ ꯄꯩꯊꯣꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯨꯈꯣꯏꯕꯤꯗꯣ ꯏꯀꯥꯏꯕꯩ ꯁꯥꯎꯅꯤꯡꯕꯣꯏ ꯁꯤꯡꯖꯨꯒꯝꯇ ꯂꯩꯔꯣꯏꯗ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯗꯨꯗꯤ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯇꯨꯡꯗꯗꯤ ꯂꯝꯇꯥ ꯊꯥꯅ ꯂꯥꯛꯂꯕꯗ ꯌꯥꯎꯁꯪꯁꯨ ꯂꯥꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯗꯨ ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯃꯠꯅꯕꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯡꯕꯨ ꯁꯦꯝꯂꯝꯃꯤ ꯂꯨꯈꯣꯏꯕꯤꯁꯨ ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯃꯠꯄꯗꯨ ꯌꯥꯎꯅꯤꯡꯗꯨꯅ ꯊꯪꯅꯕꯒꯤ ꯃꯆꯦ ꯃꯅꯦꯝ ꯃꯅꯥꯎ ꯊꯣꯛꯄ ꯃꯌꯥꯝꯅ ꯁꯦꯝ ꯁꯥꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯆꯟꯕꯤ
ꯑꯩꯁꯨ ꯅꯣꯏꯅ ꯁꯤꯜꯃꯠꯄꯗꯣ ꯈꯔ ꯌꯥꯎꯒꯦ ꯆꯟꯕꯤꯅ ꯀꯥꯏꯗꯒꯤꯅꯣ ꯌꯥꯔꯣꯏ ꯅꯪꯒꯤ ꯁꯛ ꯎꯕꯗ ꯄꯥꯈꯪꯒ ꯂꯣꯏꯅ ꯈꯪꯂꯒ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯅꯪ ꯌꯥꯎꯔꯗꯤꯅꯦ ꯑꯩꯈꯣꯏ ꯁꯦꯜꯒ ꯑꯝꯇ ꯇꯥꯗꯕ ꯇꯥꯔꯦ ꯆꯠꯂꯣ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯁꯣ ꯑꯇꯩꯗꯤ ꯑꯃꯠꯇ ꯌꯥꯗꯦꯕ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦꯗ ꯌꯥꯔꯣꯏ ꯃꯥꯂꯤꯅꯤꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦꯗ ꯊꯤꯕ ꯃꯁꯛꯁꯤꯒ ꯕꯦꯝꯃ ꯅꯪ ꯎꯕꯗ ꯄꯥꯈꯪꯒ ꯂꯣꯏꯅ ꯀꯥꯏꯗꯅ ꯆꯦꯟꯕ ꯇꯥꯔꯦ ꯃꯄꯥꯜꯒ ꯊꯣꯛꯂꯛꯀꯅꯨ ꯁꯦꯜ ꯊꯠꯄꯗꯤ ꯂꯥꯏꯔꯤ ꯅꯪ ꯊꯣꯛꯂꯛꯑꯗꯤ ꯄꯥꯈꯪ ꯑꯃꯠꯇ ꯂꯥꯛꯇꯗꯅ ꯑꯩꯈꯣꯏ ꯁꯦꯜꯒ ꯑꯝꯇ ꯇꯥꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯂꯨꯈꯣꯏꯕꯤꯅ ꯅꯣꯏ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨꯗ ꯑꯩ ꯈꯔ ꯌꯥꯎꯒꯦꯗ ꯃꯥꯂꯤꯅꯤꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏꯕ ꯂꯥꯏꯕ ꯈꯪꯗꯦꯅꯦ ꯃꯤꯅ ꯌꯥꯗꯦ ꯍꯥꯏꯔꯝꯇꯗ ꯁꯨꯝ ꯌꯥꯎꯒꯦ ꯍꯥꯏꯌꯦ ꯆꯠꯂꯣ ꯑꯥꯗ ꯍꯥꯏꯅ ꯁꯒꯟꯗꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯗ ꯇꯨꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯂꯨꯈꯣꯏꯕꯤꯁꯨ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗꯨꯗ ꯃꯥꯂꯤꯅꯤꯗ ꯍꯥꯏꯐꯦꯠ ꯌꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯇꯨꯅꯤꯅꯦ ꯀꯩꯒꯤꯅꯣ ꯏꯂꯩꯗꯨꯕꯣ ꯐꯖꯅ ꯍꯥꯏꯕꯗꯨꯝ ꯌꯥꯕꯁꯤꯗ ꯊꯥꯗꯣꯛꯍꯦ ꯌꯥꯗꯕꯒꯤꯅꯤ ꯏꯜꯂꯤꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯅꯁꯛꯇꯨ ꯎꯠꯂꯅꯨ ꯌꯥꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯣꯏꯗ ꯅꯠꯇꯦ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯅ ꯑꯇꯩꯗꯣ ꯑꯣꯏꯅ ꯍꯥꯏꯔꯨꯒꯦ ꯍꯥꯏꯅ ꯃꯥꯁꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯇꯨꯡꯗ ꯆꯟꯕꯤꯅ ꯃꯁꯛꯁꯤꯒ ꯌꯥꯎꯁꯪꯒꯁꯨ ꯀꯣꯏꯅꯤꯡꯉꯤ ꯃꯥꯜꯂꯤ ꯃꯃꯥꯏꯅꯤꯅ ꯏꯀꯥꯏ ꯀꯥꯏꯗꯅ ꯀꯨꯆꯨꯅ ꯃꯨꯔꯤꯁꯤꯒꯤ ꯃꯊꯛꯇ ꯎꯔꯤꯡꯒ ꯊꯣꯛꯄꯁꯦ ꯌꯦꯡꯍꯩꯗꯦ ꯍꯩ ꯋꯥꯅꯤ ꯑꯗꯨꯅꯤ ꯃꯁꯥꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯗ꯭ꯔ ꯈꯪꯗꯦ ꯃꯤꯅ ꯁꯦꯜ ꯊꯠꯄ ꯌꯥꯎꯒꯦ ꯀꯥꯏꯅꯒ ꯍꯥꯏꯌꯦꯕ ꯌꯥꯔꯦꯁꯦ ꯃꯥꯒꯤ ꯋꯥ ꯇꯣꯛꯑꯁꯦ ꯑꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯊꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨ ꯅꯨꯄꯥ ꯐꯥꯅꯕ ꯑꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯨꯈꯣꯏꯕꯤꯗꯨ ꯀꯅꯥꯝꯇꯅ ꯌꯥꯎꯍꯟꯕꯤꯔꯛꯇꯕꯗꯨꯗ ꯁꯥꯎꯗꯨꯅ ꯃꯌꯨꯝꯗ ꯁꯪꯒꯣꯏ ꯅꯥꯀꯜꯗꯨꯗ ꯃꯇꯣꯝꯇ ꯃꯃꯥꯏꯗ ꯑꯕꯦꯔ ꯇꯩꯁꯤꯟꯖꯔꯒ ꯃꯩ ꯁꯥꯏꯌꯦꯕ ꯇꯩꯔꯛꯀꯅꯣꯕ ꯃꯩ ꯁꯥꯏꯌꯦꯕ ꯃꯆꯥꯅꯨꯄꯤꯅ ꯃꯇꯣꯝꯇ ꯂꯥꯎ ꯈꯣꯡꯕꯗꯨ ꯇꯥꯔꯒ ꯃꯃꯥꯏ ꯕꯦꯝꯃꯗꯨꯗꯤ ꯉꯛꯄꯣꯏ ꯀꯔꯤꯕꯣꯏ ꯃꯆꯤꯟꯗ ꯁꯥꯎꯅ ꯀꯅꯥꯅꯣꯅꯦ ꯁ꯭ꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯕꯦꯔꯒ ꯇꯩꯔꯤꯕꯁꯤꯕꯣ ꯈꯪꯅꯤꯌꯦꯕ ꯍꯥꯏꯅ ꯁꯥꯎꯔꯤ ꯌꯦꯡꯂꯒ ꯌꯦꯡꯕꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯇꯣꯝꯇ ꯃꯃꯥꯏꯗ ꯑꯕꯦꯔ ꯇꯩꯁꯤꯟꯖꯔꯒ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨ ꯎꯔꯒ ꯃꯃꯥꯏ ꯕꯦꯝꯃꯅ ꯉꯛꯅ ꯕꯦꯝꯃ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯣꯏꯅꯗꯤ ꯁꯦꯜ ꯊꯠꯄꯗꯤ ꯑꯩ ꯌꯥꯎꯒꯦ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯏꯇꯣꯝꯇ ꯑꯕꯦꯔ ꯇꯩꯖꯔꯤꯅꯤ ꯅꯪ ꯁꯤꯗꯤꯑꯕ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯃꯆꯥꯅꯣ ꯄꯨꯊꯒꯦꯗꯅ ꯊꯣꯔꯛꯂꯤꯕꯅꯤ ꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃ ꯅꯇꯩ ꯋꯥꯌꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦꯍꯦ ꯍꯥꯏꯅ ꯃꯃꯥꯏ ꯕꯦꯝꯃꯗꯨ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯕꯤꯗꯤ ꯃꯁꯤꯗ ꯃꯆꯤꯜ ꯄꯩꯊꯣꯛꯂꯒ ꯃꯣꯏꯅ ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯅ ꯄꯣꯛꯂꯝꯗꯅ ꯇꯧꯔꯤꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯩꯅ ꯃꯤꯔꯛ ꯇꯤꯟꯗ꯭ꯔꯒ ꯃꯣꯏꯗꯤ ꯄꯦꯠꯂꯝꯃꯅꯤꯕ ꯍꯥꯏꯅ ꯂꯨꯈꯣꯏꯕꯤꯗꯨ ꯃꯌꯥꯝꯅ ꯆꯦꯜꯂꯤ ꯆꯣꯡꯂꯤꯕ ꯂꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡ ꯌꯥꯎꯕꯗꯤ ꯍꯦꯛ ꯐꯪꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯅ ꯈꯥꯡꯂꯛꯄꯅ ꯌꯥꯎꯁꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯦꯛ ꯌꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯃꯃꯥꯏꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯍꯦꯛ ꯆꯟꯗꯣꯟꯒ ꯇꯩꯁꯤꯜꯂꯒ ꯄꯤꯁꯨꯝꯒꯗꯨ ꯏꯃꯨ ꯍꯦꯛ ꯃꯨꯅ ꯇꯩꯁꯤꯜꯂꯒ ꯌꯥꯎꯁꯪꯒꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯗꯨ ꯌꯦꯡꯕꯅꯦ ꯍꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯍꯦꯛ ꯎꯕꯗ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯏꯈꯪ ꯈꯪꯅ ꯑꯊꯣꯏꯕꯅ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯃꯤꯔ ꯂꯥꯏꯔ ꯀꯩꯅꯣ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯉꯥꯟꯕꯗꯕꯨ ꯀꯥꯏꯗꯒꯤ ꯂꯥꯏꯅꯣ ꯑꯁ ꯑꯩꯗꯤ ꯃꯤ ꯃꯥꯜꯂꯨꯗ꯭ꯔꯦ ꯂꯥꯏꯗꯨ ꯃꯥꯜꯂꯨꯔꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯃꯥꯏꯗꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯆꯟꯗꯣꯟ ꯇꯩꯁꯤꯜꯂꯒ ꯄꯤꯁꯨꯝꯒꯗꯨꯅ ꯃꯨꯁꯤꯠ ꯃꯨꯅ ꯌꯦꯛꯁꯤꯜꯂꯤꯕꯗꯣ ꯅꯠꯇꯦ ꯇꯝꯅꯕꯒ ꯆꯠꯇꯧ ꯂꯩꯕ꯭ꯔꯕ ꯃꯤ ꯀꯦꯔꯤꯅꯤ ꯀꯩꯅꯣ ꯑꯁꯤꯕꯨ ꯀꯦꯔꯤꯅꯤ ꯗꯠ ꯅꯃꯥꯏꯗꯣ ꯃꯤꯡꯁꯦꯜ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ ꯌꯦꯡꯂꯛꯑꯦ ꯈꯪꯉꯕ ꯌꯦꯡꯂꯒ ꯐꯖꯩꯅ ꯊꯣꯛꯂꯛꯏꯁꯤꯗ ꯃꯥꯅ ꯀꯩ ꯈꯪꯉꯗꯅ ꯃꯥꯅ ꯑꯣꯏꯅ ꯑꯗꯨꯝ ꯑꯆꯨꯝꯕꯒ ꯁꯥꯖꯤꯜꯂꯛꯏꯅꯦ ꯍꯥꯏꯅ ꯄꯩꯔꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯍꯣꯏ ꯀꯥꯡꯕꯨꯗꯨ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯃꯣꯏꯗꯤ ꯂꯨꯈꯣꯏꯕꯤ ꯎꯕꯗ ꯀꯅꯥꯅꯣ ꯈꯟꯅ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯥꯡꯇꯣꯟꯅ ꯂꯨꯈꯣꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤ ꯐꯤꯕꯝꯗꯨꯅ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯗ ꯇꯝꯅꯕ ꯆꯠꯇꯧ ꯐꯤꯕꯝꯗꯨꯅ ꯑꯉꯥꯟꯕꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯪꯅ ꯑꯊꯣꯏꯕꯅ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯝꯂꯤꯕꯅꯤ ꯃꯥꯅ ꯊꯥꯖꯗꯗꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯣꯟꯁꯤꯟꯅꯔꯨꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗ ꯂꯨꯈꯣꯏꯕꯤꯗꯨ ꯏꯀꯥꯏꯗꯨꯅ ꯄꯦꯔꯤ ꯇꯧꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯑꯊꯣꯏꯕꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦꯅꯤ ꯂꯩꯔꯥꯡꯇꯣꯟꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖ ꯂꯩꯔꯕꯅꯤ ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏꯁꯨ ꯐꯖꯅ ꯍꯥꯏꯒꯦꯗꯤ ꯑꯁꯤꯗꯕꯣ ꯇꯥꯕ꯭ꯔꯣ ꯏꯇꯥ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗꯕꯨ ꯐꯖꯅ ꯍꯥꯏꯌꯣꯌꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯁꯛ ꯐꯖꯅ ꯀꯩꯅꯣꯝ ꯇꯧꯕꯖꯥꯠꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯂꯩꯔꯥꯡꯇꯣꯟꯅ ꯂꯨꯆꯤꯡꯂꯒ
ꯂꯩꯁꯥꯕꯤ 5-6ꯇꯨ ꯑꯊꯣꯏꯕꯗ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯧꯗꯨꯗ ꯑꯊꯣꯏꯕꯗꯤ ꯃꯆꯤꯟꯗ ꯇꯞꯅ ꯖꯥꯠ ꯖꯥꯠꯅꯤ ꯍꯥꯏꯅ ꯁꯣꯜꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯨꯈꯣꯏꯕꯤꯗꯨ ꯀꯞꯂꯤ ꯁꯥꯔꯤ ꯇꯧꯔꯒ ꯆꯦꯜꯂꯛꯄꯗ ꯃꯃꯤꯠ ꯃꯅꯥ ꯃꯨꯟꯅ ꯌꯦꯡꯗꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯧꯔꯒ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯌꯣꯃ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯁꯤꯗꯤ ꯃꯤꯅꯤꯅꯤ ꯀꯩꯅꯣ ꯋꯥꯟꯊꯔꯤꯔ ꯀꯩꯅꯣ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯁꯤꯅꯗꯤ ꯌꯥꯔꯔꯣꯏ ꯏꯁꯤꯡ ꯈꯤꯇꯪ ꯂꯧꯔꯒ ꯊꯥꯗ꯭ꯔꯗꯤ ꯋꯥꯈꯜ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯂꯨꯈꯣꯏꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈ꯭ꯔꯒ ꯄꯥꯡꯒꯣꯡ ꯃꯅꯥꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯨꯔꯛꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯇꯣꯞ ꯇꯣꯞ ꯊꯥꯕꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯏꯁꯤꯡ ꯊꯥꯕꯗꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯋꯥꯈꯜ ꯇꯥꯔꯕꯣ? ꯀꯔꯤꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯂꯥꯏ ꯊꯣꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯩꯅꯣꯍꯦ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯃꯤꯠꯇ ꯂꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯕ꯭ꯔꯥ ꯀꯩꯅꯣ? ꯁꯥꯎꯅꯣꯏꯕꯤ ꯑꯩꯗꯤ ꯂꯥꯏ ꯇꯤꯟꯗ ꯁꯨꯝ ꯇꯧꯕꯁꯤꯗ ꯂꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯌꯥꯔꯦ ꯅꯪꯅ ꯊꯣꯛꯄ ꯆꯠꯀꯦꯔꯥ ꯆꯣꯡꯒꯦꯔꯥ ꯇꯧꯖꯍꯧꯔꯣ꯫ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯎꯁꯤ ꯃꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯣꯟꯊ ꯑꯁꯤꯗꯤ ꯍꯧꯈꯤꯗ꯭ꯔꯦꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯋꯥꯏ ꯀꯟꯕꯤꯔꯕꯅꯤꯅ ꯁꯥꯎꯔꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦꯅꯦ ꯈꯟꯅ ꯇꯞꯅ ꯏꯪꯅ ꯏꯕꯦꯝꯃꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯅꯤꯅ ꯏꯕꯦꯝꯃꯅ ꯑꯅꯤꯡꯕ ꯑꯝꯇꯗꯤ ꯍꯥꯏ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯐꯪꯍꯟꯒꯦ꯫ ꯌꯥꯔꯦꯗ ꯏꯁꯤꯡ ꯍꯦꯛ ꯊꯥꯕꯒꯤꯕꯨ ꯏꯕꯦꯝꯃ ꯂꯥꯟꯅ ꯂꯧ ꯑꯩꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯍꯦꯟꯖꯤꯟꯕ ꯄꯥꯝꯗ ꯇꯧꯕꯅꯤ꯫ ꯂꯨꯈꯣꯏꯕꯤ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯩ ꯃꯨꯕꯁꯦ ꯉꯧꯔꯣꯛ ꯉꯧꯍꯟꯕ ꯉꯝꯒꯗ꯭ꯔꯣ? ꯎꯔꯤꯡꯒ ꯂꯣꯏꯅ ꯐꯍꯟꯕ? ꯑꯗꯨꯛ ꯂꯥꯏꯕ ꯈꯨꯀꯥꯄꯤ ꯀꯥꯕꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨꯕꯨ ꯑꯁꯦꯡꯕꯩꯔꯣ? ꯑꯩꯒꯤ ꯃꯥꯏꯁꯦ ꯉꯧꯍꯟꯕ ꯌꯥꯒꯗ꯭ꯔꯣ? ꯁꯤꯠꯀ ꯅꯥꯜꯍꯟꯕ? ꯌꯥꯅꯤ ꯃꯗꯨꯒꯤ ꯍꯤꯗꯥꯛꯁꯨ ꯂꯩ꯫ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯩꯒꯤ ꯃꯥꯏꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯒ ꯉꯧꯔꯣꯛ ꯉꯧꯔꯗꯅ ꯎꯔꯤꯡꯒ ꯑꯝꯇ ꯊꯨꯡꯍꯟꯗꯕ ꯌꯥꯗꯣꯏꯔꯥ ꯍꯥꯏꯁꯤꯕꯣ? ꯎꯁꯤ ꯃꯥꯏꯕ ꯂꯨꯈꯣꯏꯕꯤꯅ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯥꯎꯗꯒꯤ ꯍꯤꯗꯥꯛ ꯌꯥꯎꯕ ꯎꯇꯣꯡ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯍꯞꯇꯥ ꯑꯃ ꯇꯩ ꯑꯗꯨꯗꯤ ꯅꯃꯥꯏꯗꯣ ꯉꯧꯔꯣꯛ ꯉꯧꯔꯒ ꯁꯤꯠ ꯅꯥꯜꯂꯗꯕꯅꯤ꯫ ꯑꯗꯣ ꯑꯁꯤ ꯇꯩꯔꯤꯉꯩꯗꯗꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦ꯫ ꯅꯨꯃꯤꯠ ꯃꯉꯥꯜ ꯐꯪꯂꯕꯗꯤ ꯁꯣꯏꯗꯅ ꯃꯌꯥꯛ ꯆꯝꯊꯅꯤ ꯑꯗꯨꯅ ꯃꯄꯥꯜ ꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣ? ꯍꯣꯏ ꯑꯗꯣ ꯑꯃꯥꯏꯕꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯒꯤꯗꯤ ꯑꯁꯤꯒꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯣꯛꯇꯥꯛ ꯁꯪ ꯑꯃꯇꯪ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯥꯛꯑꯣ꯫ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯧꯈ꯭ꯔꯒꯦ ꯍꯥꯏꯅ ꯎꯁꯤ ꯃꯥꯏꯕꯗꯨꯁꯨ ꯃꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯕꯤꯗꯨ ꯍꯤꯗꯥꯛꯇꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯤꯗꯒꯤꯗꯤ ꯑꯩꯁꯤ ꯉꯧꯔꯣꯛꯀ ꯉꯧꯔꯗꯅ ꯅꯨꯄꯥꯅꯒ ꯇꯥꯟꯅꯕꯗꯣ ꯏꯃꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯍꯥꯏꯅ ꯐꯦꯡ ꯐꯦꯡ ꯆꯣꯡꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯅ ꯇꯥꯊꯣꯛꯂꯒ ꯎꯁꯤ ꯃꯥꯏꯕꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯎꯇꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯝꯗꯨꯗ ꯃꯅꯝꯁꯤ ꯐꯥꯎꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯍꯦ꯫ ꯃꯥꯏ ꯉꯧꯕ ꯉꯧꯗꯕꯗꯤ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯁꯤ ꯇꯩꯔꯗꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯥꯗ ꯇꯩꯔꯨꯔꯒꯦ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯗꯤ ꯃꯄꯥꯜ ꯑꯝꯇ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯆꯤꯟꯌꯥ ꯁꯦꯡꯕꯁꯨ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯁꯦꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯂꯕꯁꯨ ꯄꯦꯂꯥꯗ ꯈꯔ ꯊꯣꯛ ꯅꯨꯃꯤꯠ ꯇꯥꯕꯈꯔ ꯉꯥꯏ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯂꯨꯈꯣꯏꯕꯤꯗꯨ ꯉꯥꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯕꯗꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯔꯛꯇ ꯃꯤꯃꯥꯡ ꯊꯣꯛꯄ ꯏꯀꯥꯏꯗꯨꯅ ꯂꯩꯔꯤꯕꯣꯏ ꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯇꯅ ꯀꯥꯗꯒꯤ ꯁꯨꯝ ꯍꯦꯟꯗꯣꯛꯇꯅ ꯂꯩꯕꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯄꯥꯈꯠꯅ ꯕꯦꯝꯃꯥꯎ ꯏꯃꯥꯒꯤ ꯇꯣꯝꯕꯤꯌꯥ ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯃꯄꯥꯜ ꯏꯄꯥꯜꯒ ꯊꯣꯛꯇ ꯀꯥꯗꯨꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤꯕꯗꯨꯕꯣ? ꯊꯣꯛꯄ ꯌꯥꯗꯕꯒꯤꯅꯦ ꯏꯃꯥ ꯑꯗꯨꯕꯣꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ ꯀꯣꯟꯅ ꯈꯪꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯅꯪ ꯅꯁꯥꯗꯣ ꯀꯩꯁꯨꯗꯤ ꯇꯧꯗꯦꯀꯣ? ꯇꯧꯗꯦꯕ ꯊꯣꯛꯄ ꯌꯥꯗꯕꯒꯤꯅꯦꯕ꯫ ꯅꯪꯕꯨ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯨꯗ꯫ ꯀꯩꯁꯨ ꯇꯧꯗꯦꯕ ꯃꯥꯏꯕꯅ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯛꯄꯒꯤꯅꯦꯕ꯫ ꯀꯥꯏꯗꯒꯤ ꯃꯥꯏꯕꯅꯣ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯁꯦ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯗꯧꯒꯦ? ꯌꯥꯔꯦ ꯑꯩ ꯀꯩꯝ ꯇꯧꯗꯦꯕ ꯅꯣꯏꯅ ꯄꯥꯈꯠꯇꯅ ꯇꯧꯔꯤꯗꯣ ꯄꯥꯈꯠꯂꯨꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯍꯣꯔꯦꯟ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯊꯣꯡ ꯃꯈꯥꯗ ꯏꯟꯁꯤꯜꯂꯣ ꯅꯨꯃꯤꯠ ꯇꯥꯔꯒ ꯑꯣꯏꯅ ꯊꯣꯔꯛꯀꯅꯤ ꯑꯩ꯫ ꯃꯁꯤꯗꯤꯕ ꯀꯗꯥꯏꯗꯒꯤ ꯃꯥꯏꯕꯅꯣ ꯃꯥꯅ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯕ ꯃꯥꯒꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩꯅ ꯈꯪꯉꯕꯅꯤ꯫ ꯃꯥꯏꯗ ꯑꯩ ꯃꯥꯅ ꯊꯣꯛꯄ ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ ꯑꯩꯅ ꯍꯦꯟꯅ ꯇꯟꯖꯔꯦ ꯋꯥ ꯍꯥꯏꯅꯗꯧꯕ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯊꯣꯡꯖꯤꯜꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯑꯊꯣꯏꯕꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯂꯨꯈꯣꯏꯕꯤꯗ ꯁꯥꯎꯗꯅꯕ ꯋꯥ ꯍꯥꯏꯒꯦ
ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯉꯥꯏꯔꯒꯦ ꯈꯟꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯧꯅꯥ ꯑꯃꯅ ꯆꯤꯡꯅꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯁ꯭ꯋꯥꯏꯗ ꯉꯁꯥꯏꯗꯒꯤ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" "ꯏꯇꯩꯃ, ꯂꯨꯈꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯗꯣ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯑꯩꯈꯣꯏ ꯂꯨꯈꯣꯏꯕꯤꯗꯕꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ?" "ꯉꯔꯥꯡꯗꯣ ꯃꯥꯗꯣ ꯈꯔ ꯁꯨꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯗ ꯁꯥꯎꯗꯅꯕ ꯋꯥ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯤ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯏꯇꯩꯃ ꯄꯥꯎꯗꯣ ꯍꯥꯏꯕꯤꯔꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯅꯃꯤꯡ ꯅꯊꯥꯅ ꯀꯔꯤ ꯀꯧꯕ?" ꯍꯥꯏꯅ ꯃꯧ ꯑꯗꯨꯅ ꯋꯥ ꯍꯪꯕꯗꯨꯗ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕ ꯍꯥꯏꯔꯝꯂꯒ ꯄꯥꯎꯗꯨ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯂꯨꯈꯣꯏꯕꯤꯗꯤ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯇꯥꯗ ꯀꯥꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯎꯆꯤ ꯃꯥꯏꯕꯅ ꯄꯤꯔꯝꯕ ꯃꯥꯏꯉꯧꯕꯤꯗꯨ ꯇꯩꯗꯨꯅ ꯃꯃꯥꯏꯗꯨ ꯐꯤꯔꯨꯛ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏꯕꯦꯝꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯜ ꯏꯄꯥꯜ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯁꯥꯎꯔꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ, ꯅꯣꯡꯃ ꯅꯤꯅꯤꯗꯨꯗꯤ ꯁꯨꯝ ꯑꯣꯏꯅ ꯇꯥꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤꯁꯤ ꯑꯋꯣꯏ ꯇꯥꯟ ꯑꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ, ꯃꯁꯤꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯇꯦ." ꯍꯥꯏꯅ ꯉꯥꯡꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯊꯣꯏꯕꯒ ꯊꯦꯡꯅꯈꯤꯕ ꯃꯧ ꯅꯍꯥꯗꯨ ꯆꯪꯂꯛꯇꯨꯅ, "ꯏꯟꯗꯣꯝꯆꯥ, ꯀꯩꯗꯧꯔꯦ ꯃꯧ? ꯑꯩꯈꯣꯏ ꯂꯨꯈꯣꯏꯕꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ." "ꯑꯣ." ꯍꯥꯏꯅ ꯃꯧꯗꯨ ꯄ꯭ꯔꯞ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗ ꯃꯦꯝꯕꯅ ꯇꯍꯥ, "ꯃꯧ, ꯉꯥꯏꯈꯣ, ꯀꯩꯗꯧꯔꯦ ꯏꯟꯗꯣꯝꯆꯥ?" "ꯕꯦꯝꯃ, ꯃꯥꯏ ꯀꯥꯗ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦꯗꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕꯅꯤ. ꯅꯪꯅ ꯍꯥꯏꯗꯧ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯝꯃꯨ." "ꯑꯇꯩ ꯅꯠꯇꯦꯗ, ꯄꯥꯈꯪ ꯑꯃꯅ ꯃꯥꯕꯨ ꯍꯪꯕ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯒꯦ ꯇꯧꯕꯅꯤ." "ꯏꯆꯥ ꯅꯨꯄꯤꯕꯣ?" "ꯍꯣꯏ ꯏꯟꯗꯣꯝꯆꯥ." "ꯕꯦꯝꯃ, ꯃꯥꯗꯤꯅꯦ ꯍꯞꯇꯥ ꯑꯃ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦꯗꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯦ. ꯑꯗꯨꯅ ꯅꯪꯅ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯥꯛꯑꯣꯏꯗꯅ ꯇꯝꯕꯤꯔꯣ." "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯑꯩꯁꯨ..." "ꯍꯣꯏ, ꯌꯧꯔꯣ, ꯑꯣꯏꯕ ꯌꯥꯔꯤꯕ ꯋꯥꯗꯧꯅ ꯃꯣꯏꯅ ꯃꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯦ ꯂꯛꯅꯕ ꯌꯥꯏ ꯈꯟꯗꯅ ꯀꯔꯤ ꯀꯥꯟꯅꯅꯕ?" ꯍꯥꯏꯅ ꯃꯦꯝꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯛꯅꯗꯧꯒꯤ ꯍꯥꯏꯔꯤꯕ ꯋꯥꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯞꯇꯥ ꯑꯃꯗꯨ ꯈꯔ ꯂꯥꯎꯅ ꯈꯔ ꯆꯩꯅ ꯇꯧꯗꯨꯅ ꯍꯧꯈ꯭ꯔꯕꯗ ꯂꯨꯈꯣꯏꯕꯤꯗꯨ ꯇꯞꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯃꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯎꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨ ꯂꯧꯊꯗꯨꯅ ꯃꯃꯥꯏꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯊꯥꯡꯖꯤꯜꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯁꯥꯒꯤ ꯃꯁꯛꯇꯨ ꯎꯖꯕꯗ ꯈꯪꯕꯣꯏ ꯍꯔꯥꯎꯕꯣꯏ, "ꯀꯩꯅꯣ ꯁꯤꯕꯣ, ꯑꯩꯔꯣ? ꯀꯩꯅꯣ ꯃꯥꯏꯁꯤ ꯉꯧꯔꯒ ꯁꯤꯠꯀ ꯅꯥꯜꯂꯦꯃꯤ! ꯍꯣꯏ ꯏꯃꯥ! ꯑꯁ, ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯦꯗ!" ꯍꯥꯏꯅ ꯍꯔꯥꯎꯃꯟꯗꯅ ꯐꯤꯖꯤꯡ ꯆꯣꯡꯂꯝꯃꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯃꯥꯏꯕꯦꯝꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎ ꯈꯣꯡꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯏꯆꯥꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤꯅ ꯀꯅꯥꯅꯣ? ꯏꯃꯥ, ꯑꯩꯅꯤ ꯀꯩꯅꯣ! ꯅꯆꯥ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯀꯩꯅꯣ? ꯇꯨ, ꯑꯩꯒꯤ ꯃꯥꯏꯁꯤ ꯌꯦꯡꯉꯣ, ꯃꯥꯏꯉꯧꯕꯤ ꯇꯩꯕꯗꯒꯤ ꯉꯧꯈ꯭ꯔꯦ ꯇꯨ! ꯎꯔꯤꯡꯈꯝꯇ ꯊꯨꯡꯗ꯭ꯔꯦ ꯇꯨ, ꯁꯤꯠ ꯅꯥꯜꯂꯦꯕ! ꯏꯁꯦ, ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯗꯅ, ꯍꯥꯏꯒꯨꯝꯂꯗꯅ ꯏꯆꯥꯒꯤ ꯃꯥꯏꯗꯨꯗꯤ ꯉꯧꯔꯦꯅꯦ, ꯎꯔꯤꯡꯁꯨ ꯑꯃꯠꯇ ꯊꯨꯡꯂꯝꯗ꯭ꯔꯦ, ꯁꯤꯠꯀ ꯅꯥꯜꯂꯗꯅ ꯏꯆꯥꯒ ꯃꯥꯜꯂꯨꯗ꯭ꯔꯦ ꯏꯃꯥꯗꯤ. ꯑꯗꯣ ꯅꯪꯒꯤ ꯃꯥꯏꯉꯧꯕꯤꯗꯣ ꯏꯃꯥꯁꯨ ꯈꯤꯇ ꯇꯩꯒꯦꯗꯅ." "ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯍꯞꯇꯥ ꯑꯃꯗꯤ ꯃꯄꯥꯜ ꯊꯣꯛꯇꯕ ꯇꯥꯕ." "ꯍꯣꯏꯅꯦ, ꯍꯞꯇꯥ ꯑꯃꯈꯛꯀꯤ ꯋꯥꯕꯨ. ꯑꯗꯣ ꯊꯕꯛꯇꯤ ꯀꯅꯥ ꯇꯧꯗꯣꯏꯕ?" "ꯅꯪꯅ ꯇꯧ ꯇꯥꯕꯅꯤꯗꯅ. ꯍꯞꯇꯥ ꯑꯁꯤꯃ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯤꯕꯅꯤ. ꯑꯗꯨꯅ ꯏꯃꯥꯅ ꯍꯞꯇꯥ ꯑꯃ ꯃꯄꯥꯜ ꯊꯣꯛꯇꯕꯤ ꯂꯩꯔꯕꯗꯤ ꯅꯪꯅ ꯑꯃꯨꯛ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ." "ꯍꯣꯏꯁꯦ, ꯑꯗꯣ ꯑꯩꯅꯦ ꯑꯩꯒꯤ ꯃꯥꯏ ꯐꯖꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯝꯇ ꯎꯠꯈꯤꯒꯦ. ꯑꯩꯕꯨ ꯊꯤ ꯍꯥꯏꯅ ꯅꯣꯛꯅꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯝꯇ ꯐꯖꯕ ꯃꯥꯏꯁꯦ ꯎꯠꯈꯤꯒꯦ. ꯆꯠꯂꯨ, ꯃꯣꯏꯅ ꯌꯥꯝꯅ ꯅꯣꯛꯅꯈꯤꯕꯗꯣ ꯃꯌꯥ ꯑꯃꯨꯛꯇ ꯈꯨꯝꯍꯜꯂꯨꯁꯣ." "ꯍꯣꯏ ꯏꯃꯥ, ꯆꯠꯂꯦ." ꯍꯥꯏꯅ ꯂꯨꯈꯣꯏꯕꯤꯗꯨ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯦꯝꯃꯁꯨ ꯀꯥꯏꯗꯒꯤꯅꯣ ꯍꯅꯨꯊꯪꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏ ꯃꯨꯔꯝꯕꯗꯒꯤ ꯉꯧꯔꯛꯄꯗꯨ ꯎꯕꯗ ꯃꯥꯁꯨ ꯉꯧꯅꯤꯡꯂꯛꯇꯨꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯒ ꯉꯧꯊꯣꯛꯂꯕꯗꯤ ꯋꯥꯈꯜꯒꯁꯤ ꯅꯧꯊꯣꯛꯇꯧꯕ ꯃꯥꯜꯂꯤꯅꯦ, ꯀꯅꯥꯅ ꯈꯪꯕ, ꯄꯥꯈꯪ ꯃꯆꯥꯅꯒ ꯀꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ." "ꯑꯗꯨꯗꯒꯤꯗꯤ ꯅꯌꯥꯡꯂꯦꯟꯗꯨꯗ ꯂꯤꯆꯩꯁꯤ ꯁꯥꯟꯊꯔꯅꯤ." "ꯍꯣꯏ ꯏꯃꯥ, ꯈꯪꯉꯤꯅꯤ ꯍꯤꯡꯆꯥꯕꯁꯤꯗꯤ. ꯂꯣꯟꯅ ꯁꯣꯠ ꯄꯦꯠꯇ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯅꯨ ꯍꯥꯏꯕꯅꯤ, ꯌꯥꯗꯦꯕ." "ꯀꯔꯤ? ꯑꯩꯅ ꯁꯣꯠ ꯄꯦꯠꯇ ꯆꯪꯂꯛꯄ ꯑꯣꯏꯅ ꯍꯥꯏꯔꯤ? ꯁꯅꯥꯏꯕꯤ ꯑꯃꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕꯅ ꯑꯩ ꯂꯥꯛꯄ ꯈꯪꯖꯍꯧꯗ꯭ꯔꯒ? ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯃꯗꯤꯅꯦ,
sei leirabani ko si uredana hairaga lisai do thangkatlaga ulamlaga imungda sangkhirami miamasu mapuroibana nganglami haina pakhatpadi laidana masin khajik paithoklaga ekhoi suminidana irang tawdadi kaino maingaubi teidaurimni haina miamasu phet haidoklaga imungda sangkhirami somdana lukhoibido mamaido hanagumna mudraba uring thungdrabanina mangakadu thekatlaga nokmi tawduna chani madamduda lembasu lairang tonga wari sana sana lukhoibi laklibado haiphet yenglakpada ngaurok ngongna sitnana langchik langdo maithongdu ubada haiphet nokmi tawduna kanano khanna yengduna leirami leirang tonsu lembagi mawngdu ubada sauri kanadona yengido kanasu yengdeda machinga thiradana kanano ne haina yengthurakpada lukhoibina pangak thekatna laklibada ubada ngakna mamit lakthoklaga asibu lukhoibi natro madi kamdawna asibu lukhoibi haidu kaino ngasidi mamai ngasi ngoro sitnaladana aidi mamu maluche kanano khana yengluribani leirang ton lukhoibina hena mangondagi phajaba helaga lakpada ubada kalakpai khamban boy maga khangnariba nupadunasu mangondagi lukhoibidana hena pambagi mong mataw utpada ubada pienjada mathoi nungaita sauri nangsu hankro hayeng konoina unarasi kaidoragi kasaida raw leiramlaga khangsuk tharaisina ai isasi kya nungaitre ai sangkragi haina leirang tondo punsigi ahanba oina maithiba nangle khanna wakhal nungaitana mayumlomda sangkhidami lembasu kaisu haida maga khangnariba nupiduki thoina khanda lukhoibigi maikaidu oina onduna yenglaga mayum tamna hankhirami somdana lukhoibidu khuda khunkha sinba thungna satpada mayamna kanagi masano onthokna phajakri haina sibon ngangnabudu taraga harauna momo noktuna mayumda halaklami mana sumlakpagi lambida chanbiga malinigadu uraduna nokmi tawduna lukhoibina chanbi kana kaino aini ngasi lukhoibini khangdraba kaino iche nangdi namai ka tong ngauradana urin kamda thunglamje sitnaladana kari taige maiba mana maingaubi da gam pirami adu taibagi adudi ekhoi sukhida taigedana aigidadi noina taibo kona doba sangamda leitri maibutta hairaga piyu hairaga yenge chanbina isia aigisu khara pibidaba yadabaniko hoi ado haina sel piyu haibagum makhuna ingit tawrami aduda anidusu ngauningbana isia maingaubi du boirabadi seldi isina piyu haibadu bizage hoi adu boiradi aina khangna du bigesi malinina hoi se selgidi isina piyu haibadu makpige ado maingaubi sidi pibidaba yadabaniko hoi soidanaba tawrakisi nache leisidi lukhoibidu phet haidoklaga satkirami man hek chakkibaga chanbiga malinigadu haiphet yengnaraga chanbina kanadi isegi hidakse hek pirakpaga aikhoinina asambu masaldo yenglaga aikhoina semba saduna khullekai sinba thungna yonaba tawrasi hoi adoiradi selsu aikhoi anina phanglani mase pangdi pang basaniko mana tadauba seldo aikhoinina oina talaniba lao kanadi mi khombadum haurusi hoi haina anidu masana asengba semjaba sunataba mina semlakpa hidakto moina semdoklaga yonabani haidana mi khoma phawba haukhirami asomdan lokhoibina mayum hek yaroppaga chanbiga malinigana makhoisu hidak piyu haina hairai manasu pigi hairami haina tamlami madu tabada mamaibi maduna sauna nang mo pangbasi leitida koibema moina piyu haibada pirabadi nangondaki moina heloidro phajaba ha nang karigi khangjibanoba ima aisu khangi kaidorage adunabu maibudugi manak chatlaga maingaubi nataba hidak ama mai hek taibada ngauthokpa nataba musi mugadauba thibot sagado hidakni aina piyuna haidorisi aina thiringaida moina ingonda thina ngango sakpa tawki mayamdo ai amata kauba nate aisu lemna tokadaba nateda tawgadaba isasi moina isada nokna kiu mayamdo madugi mathoi mare pulap phugalaga handaki matangsida laman khumauba yarabani adunima aisu lemna tokadaba nate kaisu adudi ainya maibudugi manakta amukta salukike ngaiko leisabina tomda sakhinu kanana khangniya
ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯎꯆꯤ ꯃꯥꯏꯕꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯆꯤꯡꯗ ꯃꯥꯟꯗ ꯀꯥꯔꯒ ꯂꯩꯕꯅꯤꯅ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯔꯛꯇ ꯆꯠꯄꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯊꯥꯖꯕ ꯏꯋꯥꯠ ꯋꯥꯠꯅ ꯕꯦꯝꯃ ꯅꯪꯅ ꯂꯥꯛꯏꯁꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ ꯆꯨꯝꯅꯤꯕ ꯏꯃꯥ ꯃꯥꯅ ꯇꯥꯛꯂꯝꯂꯤꯅꯦꯕ ꯑꯥꯗ ꯎꯔꯤꯕ ꯂꯧꯇꯥꯡ ꯁꯪꯁꯦ ꯑꯁꯤꯗ ꯂꯩ ꯍꯥꯏꯔꯝꯃꯤꯅꯦꯃꯤ ꯃꯤꯔꯛꯇ ꯂꯩꯇꯗꯅ ꯂꯥꯞꯅ ꯂꯩꯔꯤꯕꯁꯤꯒ ꯑꯩꯗꯤ ꯀꯌꯥꯗꯤ ꯊꯥꯖꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯏꯃꯥ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯂꯥꯛꯑꯣ ꯌꯥꯔꯦꯀꯣ ꯌꯧꯗꯣꯔꯦꯕ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯉꯥꯡꯗꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯆꯤ ꯃꯥꯏꯕꯒꯤ ꯂꯧꯇꯥꯡ ꯁꯪ ꯌꯧꯔꯗꯨꯅ ꯏꯃꯥ ꯑꯩ ꯀꯧꯔꯒ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗꯣꯟ ꯁꯤꯜꯂꯒ ꯈꯧꯗꯦꯝꯂꯒ ꯍꯣꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥꯅꯣꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯏꯉꯧꯕꯤ ꯍꯤꯗꯥꯛ ꯂꯧꯍꯧꯕꯗꯨꯅꯦ ꯃꯥꯏꯕꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯌꯥꯅꯤ ꯆꯪꯉꯨ ꯂꯥꯛꯑꯣ ꯏꯃꯥ ꯆꯪꯉꯁꯤ ꯃꯤ ꯑꯃ ꯇꯞꯅ ꯕꯦꯝꯃ ꯑꯩꯗꯤ ꯑꯀꯣꯏꯕꯁꯤ ꯁꯨꯝ ꯌꯦꯡꯂꯒ ꯀꯤꯔꯛꯏꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯦꯕ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯎꯆꯤ ꯃꯥꯏꯕꯅ ꯇꯤꯟ ꯀꯥꯡ ꯐꯥꯔꯒ ꯍꯤꯗꯥꯛ ꯁꯦꯝꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯩꯅꯗꯅ ꯃꯦꯝꯃ ꯃꯆꯤꯟ ꯁꯨꯒꯠꯂꯒ ꯕꯦꯝꯃ ꯑꯩ ꯃꯄꯥꯜꯗ ꯑꯣꯏꯅ ꯂꯩꯔꯝꯂꯒꯦ ꯀꯨꯏꯗꯕꯤꯗ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯒꯗꯧꯕꯗꯣ ꯁꯥꯔꯒ ꯊꯣꯛꯂꯛ ꯍꯣꯏꯁꯦ ꯀꯨꯏꯔꯛꯑꯣꯏ ꯃꯄꯥꯜꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯌꯥꯔꯦ ꯕꯦꯝꯃ ꯅꯪ ꯁꯤꯗ ꯂꯥꯛꯂꯤꯕꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ ꯃꯤꯡꯒꯧꯁꯤꯕꯨ ꯎꯆꯤ ꯃꯥꯏꯕ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯨꯅꯤ ꯎꯆꯤ ꯃꯥꯏꯕꯒꯤ ꯍꯤꯗꯥꯛꯇꯨ ꯇꯩꯕꯗꯒꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯉꯧꯔꯣꯛ ꯉꯧꯊꯣꯛꯄ ꯁꯤꯠꯀ ꯅꯥꯟꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯁꯨ ꯇꯩꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯗ ꯎꯆꯤ ꯃꯥꯏꯕꯒ ꯇꯥꯟꯅꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯄꯤꯕ ꯍꯤꯗꯥꯛꯇꯣ ꯑꯇꯩꯗꯁꯨ ꯀꯣꯛꯄꯤꯌꯨꯗꯅ ꯑꯗ ꯃꯣꯏꯁꯤꯡꯗꯣ ꯊꯥꯏꯅꯗꯤ ꯑꯩꯅ ꯊꯤꯔꯤꯉꯩꯗ ꯌꯥꯝꯅ ꯅꯣꯛꯅꯈꯤꯕ ꯑꯗ ꯑꯩꯅ ꯄꯦꯟꯗꯗꯨꯅ ꯐꯖꯊꯣꯛꯅꯕ ꯅꯠꯇꯕ ꯊꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯌꯨ ꯍꯥꯏꯒꯦꯅ ꯏꯁ ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯏꯗ ꯎꯆꯤ ꯃꯥꯏꯕꯩꯗꯤ ꯃꯤ ꯀꯟꯕ ꯁꯥ ꯉꯥ ꯀꯟꯅꯕꯒꯤ ꯊꯕꯛꯇꯅꯤ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯑꯃꯨꯛꯇꯁꯨ ꯇꯧꯗ꯭ꯔꯤ ꯌꯥꯔꯒꯗꯤ ꯎꯆꯤ ꯃꯥꯏꯕꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ ꯁꯨꯝꯗꯧ ꯍꯪꯉꯣꯏ ꯐꯥꯠ ꯑꯗꯨꯒ ꯍꯪꯉꯣꯏ ꯃꯔꯤꯜꯗꯨꯒ ꯁꯣꯏꯖ꯭ꯔꯥꯛ ꯃꯅꯥꯗꯨꯒ ꯅꯩꯁꯤꯟꯅꯔꯣ ꯑꯗꯨꯒ ꯍꯦꯛ ꯃꯣꯏꯗ ꯄꯤꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏꯒꯤ ꯃꯃꯥꯏꯗꯣ ꯊꯤꯕꯣꯠ ꯁꯣꯏꯗꯅ ꯁꯥꯔꯅꯤꯀꯣ ꯁꯥꯔꯗꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯎꯆꯤ ꯃꯥꯏꯕ ꯁꯤꯗ ꯃꯥꯏꯕꯒꯤ ꯑꯋꯥꯃꯟ ꯀꯔꯤꯒꯤ ꯑꯋꯥꯃꯟ ꯌꯥꯅꯤ ꯑꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃా ꯃꯆꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯃꯆꯥꯗꯣ ꯎꯆꯤ ꯃꯥꯏꯕꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯧꯔꯝꯃꯤ ꯍꯪꯉꯣꯏ ꯃꯔꯤꯜꯗꯨꯒ ꯁꯣꯏꯖ꯭ꯔꯥꯛ ꯃꯅꯥꯒ ꯅꯩꯁꯤꯟꯕꯗꯒꯤ ꯃꯗꯨꯒꯤ ꯃꯅꯝꯗꯨꯗ ꯃꯦꯝꯃꯗꯨ ꯃꯆꯤꯟ ꯃꯦꯜꯂꯒ ꯁꯤꯗꯕꯨ ꯃꯃꯥꯏꯗꯣ ꯊꯤꯕꯣꯠ ꯁꯥꯗ꯭ꯔꯕꯗꯤ ꯁꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯋꯤꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯅꯥꯗꯕꯨ ꯍꯥꯏꯗꯣꯔꯤꯒꯦ ꯃꯤ ꯁꯤꯅꯕ ꯌꯥꯕ ꯋꯥꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯏꯅꯔꯤꯉꯩꯗ ꯃꯄꯥꯜꯗꯒꯤ ꯆꯥꯟꯕꯤꯒ ꯃꯥꯂꯤꯅꯤꯒꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯏꯃꯥ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯆꯥꯟꯕꯤꯒ ꯃꯥꯂꯤꯅꯤꯒ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯁꯤꯟꯅꯔꯗꯨꯅ ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯆꯥꯟꯕꯤꯅ ꯑꯧ ꯏꯆꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯍꯥꯏꯗꯨꯕꯨ ꯍꯩꯃ ꯅꯣꯏ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯩꯁꯨ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯤ ꯎꯆꯤ ꯃꯥꯏꯕꯅ ꯌꯥꯕꯤꯔꯛꯂꯦ ꯕꯦꯝꯃ ꯅꯣꯏ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯃꯥꯂꯤꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯗ ꯃꯥꯏꯒꯁꯦ ꯏꯆꯦꯗꯧꯅ ꯉꯧꯔꯣꯏꯅꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯦꯗ ꯃꯥꯂꯤꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏꯕꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯉꯧꯅꯤꯕ ꯌꯥꯝ ꯉꯧꯅꯤꯕ ꯊꯤꯕꯣꯠ ꯁꯥꯗꯣꯔꯨꯕꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯆꯤꯜꯗꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯃꯃꯥ ꯃꯆꯥꯅ ꯁꯦꯝꯕ ꯍꯤꯗꯥꯛꯇꯣ ꯑꯣꯏꯅ ꯄꯤꯁꯤꯜꯂꯝꯃꯤ ꯑꯅꯤꯗꯨꯁꯨ ꯃꯅꯝꯗꯨꯗ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯆꯟꯕꯤꯅ ꯃꯅꯝꯁꯤꯗꯤ ꯕꯦꯝꯃ ꯃꯅꯝꯕꯨꯗꯤ ꯈꯔ ꯅꯝꯊꯤꯕꯅꯤ ꯑꯗꯣ ꯅꯝꯊꯤꯔꯁꯨ ꯃꯥꯏ ꯅꯥꯜꯂꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯃꯥꯂꯤꯅꯤꯅ ꯍꯣꯏ ꯏꯆꯦ ꯃꯥꯏꯕꯨ ꯅꯥꯜꯂꯗꯤ ꯌꯥꯔꯦꯗ ꯏꯆꯦꯅ ꯍꯥꯏꯕ ꯁꯦꯜꯁꯦ ꯑꯩꯅꯗꯤ ꯂꯧꯗꯤ ꯂꯧꯅꯤꯡꯗꯕꯅꯤ ꯑꯗꯣ ꯎꯆꯤ ꯃꯥꯏꯕꯅ ꯂꯧꯅꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯍꯦꯛꯇ ꯆꯟꯕꯤꯅ ꯂꯧꯁꯤꯜꯂꯨꯁꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯉꯧꯔꯒ ꯃꯥꯏꯁꯦ ꯅꯥꯜꯂꯕꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏꯁꯤ ꯌꯧꯈ꯭ꯔꯒꯦ ꯍꯥꯏꯅ ꯑꯅꯤꯗꯨꯁꯨ ꯃꯃꯥꯏꯗꯨ ꯉꯧꯗꯧꯔꯕꯅꯤ ꯅꯥꯜꯂꯗꯧꯕꯅꯤ ꯈꯟꯅ ꯐꯦꯡ ꯆꯣꯡꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯑꯅꯤꯗꯨ ꯍꯤꯗꯥꯛꯇꯨ ꯃꯈꯣꯏ ꯑꯅꯤꯗ ꯇꯩꯗꯅ ꯃꯣꯏꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯃꯆꯜꯗꯨ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯂꯒ ꯃꯤꯗ ꯑꯃꯨꯛ
usi maibagi maingaubi haidun yonsilami. Hapta amagi tungdadi usi maibagi maingaubi tairuba pumba mamaido loina uring urang puri purang thoktuna yengba yadaba haidu oirami. Mamai soklaba mayamdudi Chanbi amadi Malinigi manakta laktuna thina saiba yaw sil halu haiba yaw. Mamai la yengu haiba yaw amuk toiba taba haiba ngamlamdi Malinina ichia inia noida nate ai suni yengo kari sarga uziki maisi thibot sar isi asidabu aibu kaida wai Jaminina khangde hauzik aigi sil halu aduga yam thuna maiba matana duna aigi maise la yengadabani adu natrabadi khulgi ning thauda wakat kani Malinina wakat kesu wakatluso aina phangdoba dandi nate ise lokhoibi hoina phangjagadabani karigino matangsida lokhoibi pusila idia karigi pusila oi mana maingaubi ni haidana pirakpa hidak tunani mai singsia thibot sarisi phare adudi lokhoibi hoida satlaga hangani haina mayamdu lokhoibi hoida laklaga hangmadasu lokhoibi na praman sakhi sabo leitabana madi karisu hiram atuda yaruba leite haina khumlakpadagi makhoi mayamdu khulgi ningthauda satuna wakatlubadagi khulgi ningthauna wayenbada Chanbiga Malinigadu mayamgi sokliba maisingdu makhoi anina layengba aduga makhoina lausiluba silsingdu pitokpa haina wayal tabadagi anidu kapli tawduna ichilu khoibi ekhoi matungda nangonda amuk katalak nazararoi ado ekhoigi maisi phanaba hidak amata dipiyu kaidauge phare adoiradi matungda aida natana atopa athiba pibam soiba kanadasu amuk khanlaknadaba karem kathaina dan tawge khanganu ko sigi daksina nogi mamai do phaba ngambra yeng mayam suloina piyu ko noi ani da taino hoi asumna lukhoibina pibi hidak tu taibadagi mayamsu loina mamai soklambadu phaduna ngorok ngaunabadagi mayamna lukhoibina piba usi maibagi maingaubi haidana mayamna haina sonabadu taraga leirang tondu asuki matik khoidou thitlammi khangniba lukhoibi haidugi maingaubi do hurandaba yade aduga mangondagi ain hena phajadaba yadabani mana masida maingaubi hidak ama taisiludana kanaktanaibu asa khangjeb asi khanna lukhoibi da leiriba usi maibagi maingaubi do hurandaba yade khanna lona mi leitaba tanjada mirak narak yenglaga sanglakpada soibadagi usi maibagi maingaubi dinata Chanbi amadi Malini da pikhiba hangoi marilga soidra kana sinnabi hidakto aremba khra lehobadu oina huralaga pukhirami madu tairubadagi magi mamaidusu thibot sabadagi nupaga loina kainarami madugisu amuk toiba kappada loirami hoi ma ai bukari oirasige mai si phajaninge haidana usi maibagi maingaubi haido tairubadagi thibot sareba mai si tolokba yadreba mai sina thibot sarabanina nupa phange kainare ai loire ai sini ai loireba mana kapta laudan tauribado makhoigi imungi mi amate hek hannatuna phawba yenbiramte somda lemba haituna lukhoibida mamai onsilakpado hainadabana loirabani aduna lembanaga matungda inarakpaduda hainadana masinda tapna aidinya masiki nupase hainadabana loireda magi leirang tondu adum koi haidadana aingondaga mu silaktanaga tawi phidiba haina murum sonduna sumlakpada athoiba ukha amada mabu lakpa ngairambada ubada nukmi as kan tahi ta ngairam ledana kananu nangbo kaino ai khangrabo lukhoibi kanana khangnya naha nongmuna phiba mama asina phiba mama naha nongmu saukibadudagi amukta samthoknage haina ngairakpado ngasidi thuklei yada tawrini saunu haina nokmi ga tawraga anido wari sabdu ubada lembadu upai leita kana rikhanna mai leiduna hankirami